Benjamin Netanyahugi maikeidigi anauba operation ama launch tawduna Gaza City asibu nahounana lawshinnabagi oiba lanmi kya ama thajinkhre mafam kya amda akanba attacking chataduna hauji yamna kanna lan thengnakre. Nakalamuromdana European luchingba kya ama fawba yawna Zelensky amasung Trump ka fambinaduna lanfam masi loshinnabagi damakta wari sanakraba matungda hauji US ki maikeidigi Ukraine gi oiba security gi wafam masi Europe na maru oiba thawdang lawgadabani Europe gi oiba territory ni haibu wafam asi fongdoraktuda Landform asigi maruoiba role maruoiba burden asi Europe na lawgadabani haibu wafam asi fongdorakpadagi European Union gi oiba luchingmasing hauzik makok painere Europe ki country sing hauzik machet taduna amaga yenaba haurakle Anauba video update amada amuk khana toram noksuri hauzik nauna lakliba anauba development sing asigi matangda amuk khara yengbinasi Yahanan bada hauzik Russia amasung Ukraine gi oiba landform asi loshinnabagi damakta chathariba negotiation asida Trump ki maikedi gi handokibadagi yamna chawba anauba issue amamuk thorakli Alaska gi oina fangtokhiba mifam aduda Russian counterpart singi maikeidigi thamnamnibu wafam sing adu puthoktuna Donald Trump ki maikeidigi Europe ki luchingba kaya amaga loinana Zelensky ga watanaraba matungda Zelensky amasung Putin gi oiba mifam ama athuba matamda pangthoknabagi damakta sem saro haiba wafam adu fongdokhraga Trump ki maikeidigi yamna kanna pressure tawduna negotiation gi oiba process ama horakliba aduda Maki maikeidigi luchingba ahum Trump Zelensky amasung Putin punna fambinaduna trilateral talk ama chathagani haiduna fongdoklamba adudagi amu hongdokhiduna maki maikeidigi Putin amasung Zelensky hairiba luchingba anisi hana unako makhoi ani unaraba matungda Trump yauna makhoi ahum asi kona amu unasi haibu wafam fongdokhibani Donald Trump yaudaba taragadi Zelensky amasung Putin hairiba luchingba ani asi khaktamak unaba haiba sidi yamna chawba risks amakak oibada natana masigi oiba possibility asi yamna nemi haiduna miyu kyamagi maikeidigi adumak fongdoknaduna laklibani chathariba negotiation asigi yamna positive oiba outcome khara uramlaba matungda yamna chawba issue ama oina thorakliba Ukraine haiba country asigi security gi oiba wafam asida US ki maikeidigi anauba wafam amamuk fongdorakli Trump ki maikeidigi Ukraine NATO yawbugi oiba manglan adu thadoktriba makai lanfam asi loshinnabagi damakta negotiation asi khumang chawshinba yaroi haiba wafam adu fongdokpadagi European luchingba kaya ama yawna Ukraine gi maikeidigi NATO yawroroi haiba wafam asi fongdokhrabani adubu NATO yawdrabanina US ki maikeidigi chap chaba guarantee tawba ngamgadaba lakadoriba matam asida Ukraine hairiba country asibu Russia gi maikeidigi attack tawrakpa matamda chapchana USA na openly thoktuna defend tawnabagi damakta treaty natragana yanaba wafam ama puthokpagi oiba poina sida Ukraine amasung leiriba European luchingba kaya amagi maikeidigi yamna kanna taksinkhibani Europe ki luchingba kaya amagi maikeidigi US ki oiba lanmising Ukraine da thamduna station tawduna NATO ki oiba soldier sing asi punna leihanduna defend tawnabagi damakta wafam sing fongdokhibani hairiba wafam adusu Donald Trump ki maikeidigi yakhidre masigi amuk makha tarakpa update amakhakta yamna chawba Donald Trump ki oina leiriba administration asigi policy di yamna chawba awonba ama oina hauji Ukraine gi oina sengnariba landfam asi Europe ki oiba landfam ni Europe ki oiba territory da leiba achawba landfam ni maram aduna Ukraine gi oiba security asi US ki maikeidigi suksoi choidana mateng tawgani tawbatabu ihan hanbagi oina Ukraine defend tawba asi EU gi oina leiriba country sing asigi maru oiba thawdangni landfam asigi burden asi US ina pugadaba natte Europe ki maikeidigi landfam asigi oina directly ihan hanbagi oiba defense adu makoina oigedabani mathau tarakpa matamda USA gi maikeidigi suksoi choidana mateng tawgadabani adubu ihan hanbagi oina first line da leigedoriba asi Europe hairiba country asini haiba wafam asi hauji US langaki maikeidigi amuk fongdorakre matang asida Trump ki maikeidigi security gi oiba wafam asida USA na maru oiba thawdang ama lawbagi oiba wafam asi kaidawnungda yaningdre Europe na hana thengnajagadabani haiba landfam asigi burden asi Europe na pugadabani haiba wafam asi yamna clear oina US ki side gi thamlakli US ki khongthang asida hauzik Europe ki oina leiriba country sing asigi marakta manadaba wakalon kaya ama thorakpadagi amaga yanadabagi fibam amakak thorakli US ki maikeidigi fongdorakliba wafam aduda yet patawdana Ukraine hairiba country asi Europe ki oiba territory amakakni maramaduna Ukraine defend tawba asi Europe defend tawbani haibagi wakalonda UK amasung France ki maikeidigi luchingduna Lithuania amasung Estonia hairiba country ani punduna makoigi oiba lanmising asi Ukraine da thaduna suksoi choidana Ukraine asi ngak sengani haibagi oiba wafam sing fongdoktuna makoigi oinadi Trump ki maikeidigi pukhalakliba landfam asida Europe na hana maru oiba thawdang lawbugi oiba wafam asida makoigi lanmising France amasung UK gi oiba soldier sing asi Ukrainian ground da thajinduna Ukraine gi security provide tawragani haiduna fongdokli hairiba country sing asigi oinadi Ukraine gi survival asi makoigi su survival ni haibagi oiba wakalon asida landfam asi yauragani haiduna chap yungna leplaba kangbuni ani suba asina
Sweden amasung Latvia hairiba country anisigi oinadi landform asi yauba yai natragana yaudaba yai security provide tauba yai taudaba yai haiduna chamamnaba mong amada chapchaba decision lepa ngamdana leiri. Ukraine security gi oiba matang asida US lengaki maikei housing nauna pothorakliba security gi oiba wafam asida yaningdaba fongdoktuna madugi opposite leiriba kangusing asida Germany, Italy, amasung Poland, Hungary na chingba country sing asini. Makogi oinadi Ukraine ki security ki damakta khwaidagi yamna faba asi NATO yawhanduna NATO gi oiba article 5 gi oiba protection asi piba asini. Masina tana USA gi maikeri gi icham chamna chinna haiba natrugana icham chamba agreement amada yare haiduna piriba security asidi tasengba landform ama lakba matamda karimata mathau tawba ngamloi maram aduna NATO yahonba asina amata ngairba solution ni haiba wafam asini makogi oina US na maruiba thawdang lawduna Ukraine asibu defend tawgadabani haiba wafam asini. Ukraine hariba country asina NATO yauzadaba taraga makoigi oiba security ki wafam lakpa matamda US na protect tawbigi oiba wafam lakpa matamda Russia ga tanaduna Russia gi maikeri yariba condition adu fulfill tawduna chathaba nattaba taragadi hauzik landform asi losinabagi damakta chathariba negotiation asi makhatana chatharoi maduda aroiba oigini haiba wafam asi fongdokrabani Russia gi side gi security oiba wafam asi yadaba taragasu Germany Poland na singba country sing asigi maikei Ukraine hariba country asigi security gi oina Ukraine bu NATO yahonbagi oiba wafam asida hauzik su lepa leitana fongdoktuna leiriba asini mataw asum tawduna hauzik Europe gi oina leiriba luchingba sing asi US gi maikei gi initiate tawduna chathariba peace talk asida US lenga ki maikei gi makoina maru oiba thawdang lawba ngamlaroi Europe na mamang thana leigidabani haiba wafam asi inthorapadi gi makoi masal manaduna cheina bu fibam amada lakli Germany hariba country asi Ukraine gi landform asida khwaidagi yamna chawna mateng tawba Europe ki country singi manungda ama oiribani handak petrol system gi matangdabu oigera senfam kaya ama puthokuna Ukraine gi damakta mateng tawba matamda akiba leitana adumak mateng tawgani hariba country ni adubu lanmi thaduna Ukraine gi oibingam khaita lan thengnabagi oiba wafam asi lakpadadi makoi gi maikei gi masi pamdri Hauzi Europe ki luchingba kaya amagi maikei gi Romania hariba country asida US gi maikei gi fighter jet kaya ama pusinduna NATO gi oiba kusukulai sing pusin magaloina na lanmi kaya ama station tawduna Ukraine bu security provide tawnabagi damakta wafam kaya ama so hauzik lepa leitana Trump administration da request tawbasu leiribani Nakalamurom West Asia gi una sokna revolution manaidraba landform asigi manungda Israeli Prime Minister Benjamin Netanyahu gi oiba anauba operation amakakta Gaza gi oina lemhoriba mafam sing asida anauba operation amaga ground invasion haukhre aduki matik yamlaba air strike tiki hauraga makhal makha kya gi oiba landform sing yamna kanna chathakre hauzi Gaza gi oina leiriba landform asida Hamas gi maikei gi fajinduna hauzi forward thamlakliba chahi henduna makoi gi hostage oina leirakliba Israeli citizens sing adubu thado o haibi gi oiba Benjamin Netanyahu gi oina leiriba Israel government ki maikei gi wafum kya ama thamli matang asida Hamas ki maikei gi su Israel amasung Qatar gi maikei gi mediate tawduna ceasefire gi oiba deal ama puthorakpa adu makoina yare ceasefire gi oiba agreement ama sign tawnabagi damakta ready oire haiba wafam adu fongdokhibani adubu madugi oiba peace deal gi oiba wafam adu hauzi Israel gi maikei gi pamlaktre makoi gi oina fajin ki hostage sing adu loinamak thadokpa aduga Hamas hairiba asibu Gaza da ki mapung fana muthatri fawbu makoi hallaroi haiduna anauba operation ama launch tawduna yamna kanba landform amada hauzik changsilaklibani lenga ki order gi matungina anauba operation ama chathuduna achauba lanjang ama changsinba taragasu Israel amasung Hamas ki oiba landform adu haurakhiba matam aduda laikhiba moong aduga ngasi gi oina oirakliba landform asigi moong asisu Israel gi side tasu yamna chawba onba sing uba fanglakli nauna laukthokliba operation asigi damakta reserve troop ta leiba Israeli mioi kyama kawkhattuna hauzik landform asi thengna hannabagi damakta kawkhalli adubu makoi sing kawkhatpa asidasu yamna awaba ama oiri lepa leitana landform kyama soknarakpada mioi kyama sibada nattana makoi gi oiba awaba kyama nangmasina maram oiduna landmising asi thawna fana mamangda laikhiba fibam adu yauna leiba ngamdre nakalamaromda Gaza hairiba mafam asida aduki matik yamlaba pikliba angang fawba yautuna chara henbadagi hauraga makhal makha kyagi oiba awaba punsi mahingda leiriba siriba sing asina maram oiduna international gi oiba achoba pressure kya amagi marak asida Israel hairiba country asigi oinasu landform asi loshilo haiba yamna chawba protest sing hauzik lepa leitana thorakli handak Benjamin Netanyahu gi maikei digi nauna changsiliba landform asi Fajin kraba hostage sing adugi family singi maikei digi afaba khongthang amakak nate makoina adumna tawraga makoigi fajin kriba miyoi sing adu imung manung sing adubu sikinabagi damakta maram ama pibaga chap manare haiduna yamna kanna yaningdabu fongdokli makoigi matungina Hamas gi maikei digi thamlakliba wafam sing adusu targa yanaba ama poraktuna negotiate tawraba matungda makoigi fajin kriba imung manungi miyoi sing adu thado halakba asina khwaidigi yamna faba khongthang ni haina khawrangna ngainari
ꯅꯥꯀꯜ ꯑꯃꯗꯅ ꯂꯥꯟꯐꯝ ꯑꯁꯤ ꯀꯨꯏꯁꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯖꯔꯦꯜꯗ ꯐꯪꯂꯤꯕ ꯆꯩꯅꯥꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯁꯤꯇꯤꯖꯦꯟ ꯀꯌꯥ ꯑꯃ ꯊꯣꯔꯛꯇꯨꯅ ꯂꯥꯟ ꯑꯁꯤ ꯄꯥꯝꯖꯗ꯭ꯔꯦ, ꯃꯈꯣꯏ ꯏꯪ ꯆꯤꯛꯄ ꯄꯥꯝꯂꯦ, ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯣ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯇꯦꯁꯁꯤꯡꯁꯨ ꯑꯗꯨꯃꯛ ꯎꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯒꯥꯖꯥꯒꯤ ꯑꯣꯏꯅ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯏꯖꯔꯦꯂꯤ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤ ꯂꯣꯏꯁꯤꯟꯗꯗꯅ ꯑꯗꯨꯃꯛ ꯊꯝꯂꯕ ꯃꯇꯨꯡꯗ ꯍꯃꯥꯁ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯟ ꯑꯁꯤ ꯑꯗꯨꯃꯛ ꯁꯣꯛꯅꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯊꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯁꯤ ꯄꯥꯝꯖꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯏꯍꯧ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯣꯡꯃꯒꯤ ꯀꯟꯈꯠꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯦꯁꯔ ꯀꯌꯥ ꯑꯃ ꯂꯩꯒꯦꯔꯥ, ꯌꯨꯑꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯒꯦꯔꯥ, ꯃꯍꯥꯛꯀꯤ ꯁꯤꯇꯤꯖꯦꯟꯒꯤ ꯑꯣꯏꯕ ꯌꯥꯅꯤꯡꯗꯕ ꯈꯣꯜꯂꯥꯎꯁꯤꯡ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯟꯌꯥꯍꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯒꯥꯖꯥꯗ ꯂꯩꯔꯤꯕ ꯍꯃꯥꯁ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯃꯈꯣꯏ ꯍꯟꯗꯣꯛꯂꯣꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯕ ꯂꯥꯟꯐꯝꯁꯤꯡ ꯍꯧꯖꯤꯛ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯤ꯫